Naharolgi Khonjel thoramda Laishram Nillapriya bu taram nokcheri. Ahanba magtada akasbani Imphal na santokpa Naharolgi Khonjel da aibu saruk yaba phanghanbibay da magta thagat phongdokchari. Ahanbada marupki ima pabung ming ichin inaw laifam amadi mahi masingi thakna chingbasing hana thambiyu. Aigi ming Laishram Nillapriya ai lang thabal kunja awang lekai Kanchipur dagine aduga agi babagi ming na Laishram Priyakumar Singh mamagi ming na Laishram Ongbi ningthojam matau lebi debi. I say ichil na humsui aigi thakta ibungani leiri aiduga ain atombine. Aigi mahi masingi thakna baby class tagina class 10 fawbana Catholic School Kanchipur da tamjare. Class 11 12 na Millennium Institute of Sciences Kwakithel leba da tamjare. 2017 da I 12 pass out tor matungda 2020 da BSc Zoology honors da graduation jare. 2022 da PG Master Department of Zoology Manipur University makha da lotion jare. Aduga 2023 da Project DST ACRB NRF ki makha da Project Associate Research Fellow ama hoina join tawsan jare. Aduga 2024 da I PhD enroll tawbane Professor Khetri Mayumbrila Department of Zoology makada scholar moina lejari Hoi marup ki matang da su khar khangminna khre do marup songki paudam se masi akhoi gi naha sing na haiza batare makhoina tar kanda kari kanaba phangba yaba ge haibu du su thambiu ai paudam sigi matung ina ngasigi naha sing da hijenic base green entrepreneurship amasung career opportunity kaya piba ngamgani habase achoba thajaba amane ahanbada aina thamjaning base insect farming toba sida small scale natragana commercial farm oin tawbiba harabada khoi tin singda wahi kaujeng asina chingba mayam se khoina yokpa matamda khoi lam amadi sing yam kya ka hina changdabana moda insect farming da wadaba ani shubada na thamjaning base khoi process insect based food and sengkatba khoi karamong da sengani habada protein powder energy bars adai cookies biscuit na chingba amasung sanaroi amadi angang singi nutritional supplement amo oina semba ngamakpa adagi ahum sumada ina thamjaning base marketing amadi startup to bangambagi young entrepreneurs naha oiba kayana innovative brand amadi insect based food business ama oina hoi semangam nakpase sida production ji puthokpa ngamba adai online sale amasung digital marketing topa yarakani habase thamjage aduga mari shubada academically oina su research amasung innovation da changsinba haibidi makhogi nutritional evaluate tor matungda food safety amasung quality control toba aduga aroibada popularization haibidi modernization lakpadagi restaurant kaya da iramdamda phangdaba seafood western food Korean food na jingbasing chawna yokhalilibase asumna iramdamgi kauthokluraba amasung manglakadoriba nutrient yamna wangba tinsing asina su mohusin bayai tungda pitribigi mafam kaya da food import amasung export oina yamna chawna mai pakpa yai habasi thamjage Nillapriya na haiba research topic se karine ithil piraga khanbirakibano haibadu gi matang da jo khajik thambiramo I thamjage I say 12 pass out over the research ki field da jangbade dum pamje aduna I master lor matungda yan hanba DST ACRB ki project sida join tawjringai da bamboo such Manipur haidna sida soipum soido na chingba makhal kai thijanjaraga project Department of Biotechnology Government of India makhada project amadi thajagi si se aina yamna pamna di tawjagi ba adubo laibak thibadagi project se khanbirakte aina oja singa tana matam desu bamboo gi matang da di thijan base mi si yamna leire aduga nangi posi ju yamna leibanuna khalak tabagi su orangani hena khale adugi matungda PhD la haba matungda di ai oja jinga tanare nangna khanba makhatang tawro harakanda ai se sum khalapa matamda global newspaper khabar da chepongda article da yam chawna insect superfood ne habase Europe rom dagi adagi apauba University Oxford Columbia gi site dagi mayamna ikhalapa article mayama insect as a future superfood habase si hiram da yamna lakhre ai yon da inot amount in hapaga tingi makhal singsida in superfood oiba yagadra habse thigan matamda documentation kaya phangide validation su leide adda ina si potsi doina ai junction jabane marup makha chathajarak pasidi marup paper se present tawbirase aina ngasi pathuk jagadaba bigyangi hiram asina chaba yaba tin singna tungda superfood oirakpa yaba United Nations ki World Population Prospect ki matung ina Pitribi sida leiriba mioi bagi masing asi chahi lising kunge yakhaidadi billion mapan yauragani hairi makhatana UN ki Food and Agricultural Organization FAO na thadorpa jairoli matangda asumna mioi bagi masingna hengalaiba matik
chak tangba haibudu lakani matamduda chak lairaktra kanda chaba yaba posaktu mahut sinba yaba singi manungda chanlabada chaba yaba tinna oirakani haina akhang ai scientist amadi researcher singna hairi mioibana tin makhal kaya bu charak lebasi chahi cha lising kaya helakde Food and Agricultural Organization gi report ki matung innasu Pitribi gi lebak chama hena chaba yaba tin makhal lising ani hena chanari maru oina Asia Africa amadi Latin America ni Africa gi oina Zimbabwe South Africa Democratic Republic of Congo Nigeria Latin America dana Mexico Colombia Brazil Oceania dana Australia Papua New Guinea Asia dana Thailand China Cambodia Japan South Korea na jingba aduga Bharat lebak ki oina awa nompok thangba maikei maru oina Manipur Nagaland Mizoram amasung Arunachal Pradesh amadi Meghalaya dadi tin chabagi chanabi asi thaina dagi hauna isagi jinja ka thagona na lerpa traditional food amani mioi bana chaba yaba tin oirabasu akiba amasung hangoi bana chanade laibak thibadi mipung khudimakna kanaba tin singbu amotpa natraga angakpa jiba ama oina uba asini tin singi maraktasu toxic oiba haibadi isada phattaba thokpa yamna lei Bigyanna thizinduna yaraba singdi phajana semlaga chaba yai isada phattaba thokhalibagi maram singdi mafam chadana phaba haibadi chemical leiba jaga industry amadi factory na jingbadagi pharaga phajana chamdana amadi semdana charabadi microbial contamination masak khangdaba phattaba virus bacteria parasites yauba allergy thokhanba chemical contamination na jingba thokhali tin chabagi mong asi makhal yamna lei hanadagi traditional oiba mongda chaba natraga modernized oiba mongda chaba sini pham ayambada chanari basi kangna thauda tawarga chaba sing morok natraga champraga tutminaraga chaba ametpa oina chaba chutney oina natraga paste oina semnaga chaba achapot oina chaba amasung enjang napi singa thongminaraga enjang oina chaba asini chakhalakpa modernization lakpadagi tin sing asibu scientifically oiba mongda semtuklaga protein powder energy bars cookies pasta na chingba kaya semnaktuna anoba inventory work oinarakli Mexico gi lamdadi chapel lines haibasi aphawa achapot makhal ama oina lawi kaujing asina tawthoklaga singa thunga noshilaga chaba makhal ama oi amaromdasu Mexican caviar haibadi kakchingi lardi natraga pupa asi butter garlic amadi mana masing singa punna chaminardi mahau yamna lei amasung kanaba phangli haina janari Southern Africa gina mopen worms haiba caterpillar makhal asi kangna amadi maida lauraga natraga khamen asinbaga thonglaga chane Thailand gi oina lambi mapalda yonba yamna phauba fried crickets asina soya sauce morok natraga lamdugi spices kaya singduga punna semba asibu aphauba chinjak ama oina janari asumna asamgi oina su silkram pupe asi taura janari Manipur dasu nausek amadi tharaikokpi asi morok metpa oina natraga kangau oina su janari iramdam asida khundaminariba jingmi amasung tami ichil inaw singna hena chatnabi amagumna chaba yaba tin singbu pamna janari Janariba tin sing ming oina tharaikokpi kokjeng wahi haro hainkhoi khoiren khoibiningthau unakhoi naushe hau nause isingmi kokjeng kokphai lo long khajing usingsa sit harinongyan muktrubi horailenbi tingbi langdrumbi samu kakchi watin waton chabi karbangtil uyungtil kegetil sahitil kuje maikhumbi asina jingmani masigi tin sing asi ayambana labu pukri low uba matam low khawba matam umang wamang ising leba mafam singdagi phangi True water beetle asi scientific name da Hydrus indicus aduga ima londana tharai kukpi mole cricket asina scientific name da Grylitopa orientalis ima londana wahi grasshopper asina scientific name da Ochala hyla intrica ima londana kaujeng Jan waterbugs asina scientific name da Lethoceros indicus ima londana nausek waterbug asina scientific name da Diplodocus rusticus ima londa konjing kokpai
ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯃꯅꯤꯄꯨꯔꯗ ꯕꯩꯒ꯭ꯌꯥꯅꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯤꯖꯤꯟꯗꯨꯅ ꯐꯪꯂꯤ꯫ ꯃꯩꯍꯧꯔꯣꯜ ꯃꯇꯝꯗꯒꯤ ꯍꯧꯅ ꯇꯤꯟꯁꯤꯡ ꯑꯁꯤ ꯆꯥꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯄꯥꯡꯒꯜ ꯄꯤꯕ ꯑꯃꯗꯤ ꯀꯌꯥꯠ ꯀꯌꯥꯒꯤ ꯑꯁꯣꯟꯕ ꯀꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯊꯥꯖꯅꯔꯛꯂꯤ꯫ ꯊꯥꯏꯅꯗꯒꯤ ꯀꯥꯟꯅꯕ ꯍꯤꯗꯥꯛꯁꯤꯡꯕꯨ ꯉꯁꯤꯒꯤ ꯑꯅꯧꯕ ꯕꯤꯒ꯭ꯌꯥꯟꯒꯤ ꯁꯥꯏꯟꯁꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯂꯤ, ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯛꯂꯤ ꯀꯔꯝꯕ ꯆꯥꯕ ꯌꯥꯕ ꯇꯤꯟꯁꯤꯡꯕꯨ ꯇꯨꯡꯒꯤ ꯁꯨꯄꯔꯐꯨꯗꯅꯤ ꯍꯥꯏꯅ ꯂꯧꯅꯔꯛꯄꯒꯦ ꯍꯥꯏꯅ꯫ Manipur University Animal Physiology Laboratory Department of Zoology Head amasung Laboratory asigi Professor Oibiriba Professor Khetri Mayumbrila hotna jaman amadi lamjing makada Science and Engineering Research Board Hauzikna Anushada National Research Foundation Department of Science and Technology DST SERB New Delhi Government of India na funding taubiratuna Chaba Yaba tin makal ani marut oina tharai kupi amadi wahi sigi matangda kupthana thijili. In sok lising kunmari gi September thada Journal of Biosync research paper asida phongkhibada tharai kupi amadi wahi ani asi microplate reader gi khutlai gi matung inna makhoi ani asida antioxidant haibadi isa maningda puthokpa free radical singbu ngakthokpa ngambagi chang asi yamna wangna phangi. Antioxidant na mioibegi laina hairabada thamogi laina heart disease heart attack cancer na chingba kayadagi ngakthokpa ngami. Makha tarpada in sok lising kunmari ki December thada pangthokiba Manipur Science Congress ki conference paper asidasu anti-inflammatory haibadi hakchangda pongkhatpa sagatpa chikpa naba saba singdagi ngakthokpa ngamba chang asi wangna phangi haina utli. In sok lising kunmanga gi January thagi Current Research in Zoology and Entomology Science Volume 3 ki book chapter asidasu phongkhiba report ta tin ani mak asi antimicrobial ki chang asisu niamna phangli. Makha tarakpada tin makal ani tharai kopi amadi wahi haiba tin ani asigi element sing thidoki haiba changing asi khutlai ICPOES haibadi inductively coupled plasma optical emission spectroscopy asigi matengna yengki mineral natraga machang oiba element sing phangki masina hakchangi enzyme singa mari lainaba biochemical sing amadi hakchangi kayat asibu fazana mathau pangthokpada achauba thaudang lori. Major element natraga mineral hairaga khangnariba asina hakchangda ayamba changda changba element sing aduni khudam oina phosphorus manganese potassium calcium sulfur asina chingbani. Trace element hairaga khangnariba asina hakchangda chang niamna darkar oiba haibadi nongmada milligram chamagi makhada natraga microgram gi changda changba element sing adubu oirgani. Makhoi sing adudi manganese copper iron molybdenum zinc element sing asibuni. Element yawa changingi matung inna tin makhal sing asida hakchangda kanaba element sing asigi marang kaina tongan ba changda yauri. Data sing adugi matung inna tin makhal ani makta major element oina wahi na potassium gi chang 82.99 mg per kg oiduna amasung tharakopina 15.915 mg per kg oiduna chang wangna yauri. Aduga trace element gi oina wahina iron gi chang 28.00 mg per kg oiduna amasung tharakopina 0.675 mg per kg oiduna chang wangna yauri. Asumna potassium amasung iron gi chang asi tin animak sida chang wangna phangli. Potassium yawbana hakchangi ising amasung electrolyte balance tawba ngamli. Singli da mathau tawhanba skeletal muscle amasung heart muscle da mathau fazana tawhanba amasung khonjel blood pressure control tawhanba ngami. Amaromdana iron asidi hemoglobin gi achauba component ama oibana ga mari leinaba laina anemia na chingba kayada saruk chawna thaudang yadi. Mathakta pankriba element ki finding sing asi unpublished amasung in communication leiba wa amani. Yumda yokpa sa hairabada nga yen nganu o sanna chingba kayadagi tinna protein gi chang chada humpu manga hena yawi haibasi literature kayada phongba khakta natana technological entertainment design TED Talks amada chawna haki. Tin asina hena khudong charak liba asi makhoidi yokpada leibak yamna kansindaba
ising yamna changdaba greenhouse gas haibadi sangsargi oiba nusit singbu phajinduna pitribida sagathanba adugi chang adu nemna puthogla amaromda chaba yariba tin asi G-typros oi haibadi makhoina chariba asiba pambi aremba engsang napi sing aduga makhoibu yokpada awaba oidaba sing asinani masigi mathakta asiba tin singna amuk organic manure oiraga nga ki majinja natraga langu singubada sijinnaba natraga pambi singi thabada NPK fertilizer ama oina sijinnaba yai aduna tin sing asi recycle tauba haibadi hanjin adum sijinnaba yaba posak ama oiri chahi manga taruki mamangdadi tin singi kanaba khangamdabana kaishu hena lairudrabasu haujikti pitribigi lam chama yankai hena tingi matangda industry brand amadi factory na chingba kaya henkanaragli maming oina pallabada BT hopper exomet rich cricket floor chapel 6 foot crickers asina chingbani haujikti chaba yaba tin singbu food industry da chauna anuba phida oina leire chakhotpa leibak Thailand China Mexico Netherlands South Korea amadi Japan dadi commercial insect farming industry hokre pitribigi anoba pau ama oina National Aeronautics and Space Administration NASA gi research report ki matung ina NASA na hauzik crickets amasung milkworm kaujeng wahi haro asina chingba tin singbu tungi astronaut ki chinjak oina puna bagi sem sari makoisi yamna kanaba piba arumba yaudaba tung koiba amasung irailaina farm toba yagadaba space ta asina chingba kaya sinani asina amuk tarakli badi tin sing asi tungdadi space mission ga mari leinarakani haibaduni hauzik Manipur da yamna athubada ingsingadabadi chaba yaba tin oiba tharai kopi nausek wahibi maikhumbi asi mantarakle aduga murkhiba yanasu leire masigi maram sing asidi makhoigi mafam sing mangtharakpa pollution sing thoklakpa haibadi ising nungsit senghandaba amasung tin hidak sing haibadi pesticide amadi insecticide ka hena chaishinbana maram oirakli factory amasung industry yamna leiba mafam natraga tin hak hidak pesticide yamna sijinarabadi contamination asi thoktuna ising amadi kangphalda phangba kanaba tin singbu mangsilakpa ohelai yariba makai khutsemgi oiba tin hidak sijinadanaba lomi singda khanghanba mathau tai masina apikpa jiba singdagi hauraga miwebagi hakchangda sokhalli haibadi khutsem har amadi tin hak hidak asi mana masingdagi semba har amadi pambi singdagi sumtoklaba hidak singjin nabana hena afaba oigini loishilakpada tin asibu yokhatpana hakchangda kanaba maru oiba element makal sing amadi kanaba kaya piba ngamba chinjak amani haina loba yai hokhiba chahi singda amadi nongna chathakiwa research singi matung inna chaba yaba tin asi nutraceutical food ni haiba yai chinjak adu chabada hakchangda kanaba nutrient wangna phanghanba ngamba amadi hidak oina sizinaduna leina kaya dagi ngathupang ngamba oirabadi madubu Bigyangi wahida nutraceutical food haina longne maram aduna tung koina kanabasing asi thidoktuna hena afaba hidak amasung nutraceutical food ama oibaya haibasi study singsina chawna utli aroibada tin asibu yokhatpana tungi mirolda chak tangba amadi chaba watpagi thokpa leina makhal malnutrition chingba kayadagi ngathokpa ngamakani haibagi asada tin asibu tungi superfood ni haina loba yai hoi marupna chaba yaba tingi matangdasu marupki paudam thambikre do marup makha tabada mu khangjaning base marupna tingi kanaba mayam amadi thambikre do tingi matang sida preconceived notion ama haiba dare misjudgment gumba mayam ama leiba mali mashi kamaina thengnabi gani haiba du shu thambiyo yamna phajaba wahangne aina so research se adumak hobadai khanjaraga dum leiba miyamda
preconceived notion social stigma na chingba leibase sigi achoba maramse ai oinati awareness watpagini na thamjage chaba yaba yadaba til makhal kaya su leikre adumak namsidagi di chaba yaba tin makhal tharai kokpi noksina chingba kaya sidi thaina dagi chanaraklaga haujikna magi kana base khangbadagi nutrient wangi habado tijelosini hena khangpa hen bane ado akhoina muk kiri base swaida akhoina raw oina chabada akiba leirabasu khogi mase processed food amoina mongda haibadi protein powder rom da sulungpa ade biscuit ki mongda semna gati adu akiba do kitang hanthagani di thajai ado amorom da su asigi tijoloi oriba researcher amadi scientist sing ne su phangliba findings amadi data sing se print media da khabar gi chefong da angang sing da hena khangnaba exhibition gi mong da puthokpa adagi amasung school college community mafam kaya da awareness ase piba se yamna mathok tai aigi maikei dagi su khabar gi chefong kaya da article book souvenir adagi educational forum booklet magazine chingba kaya da su ija khibane chaba yaba tin gi matang da mamang chahi da su project DST HRB makha da SSR na Imphal college ki BSc students sing the awareness program masin ki sida yam phajana oja sing Sadra Singa interaction su toki ada mogi media coverage su toki ado popularization ama uhenba da mam chawna mateng ama pangi asmaina ngasi aina lojariba phidasi su achoba mayam da khanghan bagi tanja dumakni lojagi mathangda amuk marup tegi khangjaning base aikhoigi manipur da su tin se dum chai haina marup ki paper sida sunga sai pathokpada haibikre ado marup mashi chari basi mishing khara khaktang oiramgani haina khanjai ado masi marup na hongdoke haina khanbibra aduga khanbiragadi kamaina hongdoke haina khalli thambiu manipur da tin chaba mise laite hayo makti yade thaina dagi sagonana leraklaba jinja amane ayamana khogi tribal gi fruit ki chilnaw sing na hina chanai Meitei gi imung da so dum mak chanai khogi masing yamna di chan ta bakhakta ne ai mai kai dagi thamjaning badi mayam da adumak khudak ta pharaga chamthoklaga thauda thum morok thaklaga marom pang na chingba thaklaga chabasi yai masi thabak se khogi marup farmer line ki thaina gi youtube channel amada su ujakre masamak na labuk tagi wahi harga chabagi su thingnakre adumak sumaina chaba yai haraga su mipum khudimakta chaw haibati haijaroi kana gumba allergy leba miudati adumakti yajate adu lakling libadi miyamda chinja ki mong asidi panjakriba protein powder biscuit na chingba asigi mong da semlaga charabati biscuit ki mahau adumak mangdabida jakriba sumaina masidagi haurakla samjinna halaga tungda adumak design makhal kaya gi chinja makhal ama oina chaba yagani haibasida thamjagi Makatarak poina maru nahasing nadi chaba yaba yadaba kanaba kanadaba tin singsi matau karamna khandokpa ngamgani haibadu araiba londa sugaina takpiragadi hena nungaigani khanjai Chaba Yaba amati yadaba tin singi matangda adumak thamjage aikhoina hojik manipur sida chanariba chaba yariba singse thaina dagi adumak khangnaraklaga chanarakpa ancient folklore tradition amaneba anoba inventory natraga discovery tobado khaknatana hana khanaramliba tin singsidi Bigyangi science ki khutlaina kana bahena yawi haibadu khangba ngamlae ado hainingli badi thaina dagi hongna ahalaman singna wahaina oral generation to generation leiraklaga khangnaramba amane khutam oina tharai kokpi nausek haibada khangdaba miose irei leiram haina khanje hauji ki lakliba anorba generation alpha na chingba angang singna tanadi pa khangde ado makhoi su khangan ge haigadi oral generation si ado maktaw thadu adona yamna mathau tariba se leiba ahalaman gi manipur gi traditional knowledge singsi phajana documentation tahoba hen moina thamjani makharana kari tin sing je toxic oi haibase hen wena khangje machu yakpa tin sing se coloration yamna oiba hangapan bu oiro angang babu oiro yamna black warning color oiba tin sing di adumak toxic poisonous oi kariguma masak mawong khangdaba tin oiragadi madu chabi ganu maduna poisonous oiba natraga allergic thokpasu yai amuksu phattaba mafam polluted areas chemical industry factory ne chingba jaga dagi pharaga chabi daba sisi yam khudong thuningai oina ai thamjaki Adubu marup miyoibagi punsida kanaba piba tin kaya marumdi leire makhoi singsina superfood oiraktringai mamangda mangkhiba yabagi oithokpadi leibra matau karamna yokhatpa yabagi mo leibage habasisu marupna thambiyu mangkhiba yabagi oithokpa chauna lei haina thamjage maramdi haujiki matamdagi achoba issue ama oirakliba biodiversity mangtharakliba asi manungda challe miyoibana thokhanba anthropogenic activities haibadi umang wamang kakthatpa hana leiramba makhogi habitat sing mangtharakpa pollution thoklakpa asina chingba kaya asina tin sing sigi masing su hantharpo helle
थाइनगी मतमदा यामना फंगलंबा थाराई कुपी नाउसेक माइखुंबी कौजेंग असिना चिंबा कया ngasiगी matamsida tangna phanglakpa khakta tan akhana mafam khara su phanglakliba khoi yokhalakpa imong sina traditional knowledge documentation tobiba makhogi natural habitat singbu kanba sustainable harvesting haibati tung koina kanbagi mong da tobiba insect farming sengkatpa aduga aroibada public awareness watpa singnani thamjage Marupna thambiba paudamda antioxidant yauba tin kaya marum leire habasisu panbikre adubu diabetes amadi antioxidant anisi kadai fawba yauna mari leinabage habadusu marupna kitang sugaina thambiu yam phajaba wahangne chaba yaba tin sing antioxidant amasung diabetes hariba leina asiga leinariba mari se ngasigi bigyangi science ki research da anoba oirakliba mane hanbada I thamjage kogi antioxidant haibase protective compound amani jang manungi free radical amasung oxidative stress singda sokhange toba singdagi kanbangamba compound amane kamu diabetes haibasina asambi londa hakjangda blood glucose ki sugar ki jang asi phajana puthopa ngamnaktraba maduda ide yawba chini ki jang wangkhalaklaga organ amadi tissue singda manghanbaduni diabetes naba mioi singdadi blood sugar wangkhalakpana free radical sing yamna putholai aduga masina amuk so lebasina hakjangi cell blood vessel nerves kidney mitna chingmani aduga masi mayam asina amuk antioxidant yawba chinjak charabadi khara to orisu hanthagani amus ngakthuppa ngamgani habado adumak thamjage aduga hanglaliba wahangse yamna phajai aigi huji ai isamaki PhD ki third objective oina hapjariba research work amni mase Manipur University ki animal house da ai isamo ongoing experiment on jathariba animal based in vivo model haibede ai mioi bada hana trial tawdringai da mioi bagi structure ga chapmanaba sa amada haibede uchi start rate da haiba sa asida ongoing experiment ona jathari masida tingi extract sing seasonarga blood sugar level asi hanta hanba ngambra saman jathariba biochemical enzyme sing organ sing je soibra soktibra kadai phawba jathari habase diabetes ka mari leinaba hakjangi nungaitaba asing asi phagat hanba ngambra haibagi chaying asi dr jeri aroibada aina thamjani mafamse masigi research asina su aikogi traditional insect food sing se nutrition amasung chak tang bada kanba khakta natana akogi hingbagi mahauga mari leinaba diabetes na chingba sing dasu kanba mak natraga su ngakthopang ngamgani haiba pandam se thamjage yam nungai je marup ki chillaba matam kya kaithok piduna naharolgi khonjel thoramgi bigyangi paudamda mamal yamlaba paudam kya pubiraktuna wakhal loksing ohenbiba amadi nilapriya gi tungi punsida hena chaukhatpa mangal leiba oibiu haina thamjabaga loinana akashbani imphal gi maikaidagi thagatpa phongdokchari